SSC GD Constable gi handaki exam kaudoribase sigi mamang 2019 da hangraba question analysis tuni sije asumna chapmanana mamang da sigumba video ani semjagre 1 2 tharakanda sigi part se general paper gi part tuni aina mamang da haijagiba magi marking system kamaina tawba question kya hangdoino computer based oiba matam se maths reasoning English amasung sigi general awareness ki dagi 25 marks lakpaduda general awareness ki 25 mark tugi sina ahum suba question set neba mamang 2019 gida hangiba gi ko ahum suba ni mamang ge ani dusu makha description da link hapcharamge 2060 gi hoyaba sigi set sida ko yingmina se who is the acting president of the BCCI as on February 2019 sigi exam paper se 2019 ginena duda oiriba acting president of BCCI cricket ki association duni ko adugi acting president kanano na hanga thi matam seisa yam sidi adum khan bokot pat sin bokot pa lebdo matang da dum sumaina sigumba khan ba se ju hange bako sida option number B CK khanas oire ko sida option number B CK khanas ko adagi mathang sina the Pakistani general imposed military rule in his country in the year 1999. Haiba Pakistani general sinago magi country da military rule imposed ogiba. Adukar chahi sina 1999 da kanana no ba general je Pervez Musharraf haiba no pass na nebako. Si history ki part icham jambala kani. The Banaras Hindu University was founded by Sumaina Hindi history ki part lakre Banaras Hindu University je kanana puthokivno found to givno hai targadi Pandit Madan Mohan Malavia si cham na si je NCERT da judum yawbane yam chamba myam je hangi ko mathang question yengmina je question number 29 okay marak thatna go sigi je sigi general awareness ki part se loiraga mathang gi video semjarak padi reasoning da ama semjarak ke maramdi aigi subscriber amana maths ki part ta ju hapiro haiba maths ki part to da maths exact do not trust reasoning ki part arrive do haidi maths to sina amamam tak matam da aduna kana ba phangoi ba ko khara makhai di phangni dui sharuk budi question di selakani dana the technique to khangna ba koina 10 bogi natragana khangiba khogi sida monda yariba number system adudu myam dugi like macha thigatlaga oina natragana lecture tar oina khangjinbana faniba maramdi maths to aina sida nainaba matamda hoi hana khangraba missing di question analysis ki dam kana ni adubu tasena khangdaba missing di ko ngawni ba aduna aina khanjaise reasoning dudi yam lai ba ko reasoning di yam lai adugi aduga ju aina tawgiba technique to atopa to su pan ba su yadune ba ko kamaina tawminam do adu mathang hapka charake si mathang video da ko sida 29 je AZ is a chemical sigumba se yam hange mamangi set to ju hangre so mani cham da mamang da na gold hangi AU da hangi ko oram da sida yungo sida adudi chemistry ki part ma chane pis da lai ko AZ is a chemical symbol of an expensive soft white and lustrous metal which commonly known as hariba AG hariba symbol ja silver ni ko yam lai ko augmentum haibdu ni silver ni sijina mana haise kaino hai matam da magi sigi symbol se yamna tangba soft oiba silver je taseng na silver aseng boyadi khara soft oi ko aduga atopa compound ga mix tawbagi ne ba koina silver da button ga leido atopa element ga haitar element ga mix tawrakana sembagi ne otherwise ma je soft oiba ko white machu oire aduga lustrous langduri ni ko adudi yengbiyo ba yam chamba sida koina AZ sidang khak pa matamda dum silver ne habje khangba yaraba potne ba adu juman ga ju magi character me amma bibira me bu ko aduna sumaina akhoi chemical formula me am da carbon ga har ga si oiba hydrogen ga har asigum manata ba khara haidi maming duga manada ba yengune silver har ga di s ka lakto man adu lakte ba sulfur on sakre ko manadana ba haidana AZ ina laise sumaina na han hangi baduna AU hangidra adumaina IC ato makhal yam le adugumdu hangbagi chance lay ba yengsin biyo ba chemical formula yam chamna ko mathangisina who among the following is a famous singer of Hindustani classical music ki
तो सुमाइना फेमस पर्सन फर्स्ट पर्सन शुम मैम जम हंगे ममांग दजु हाइग्रे हिंदुस्तानी की क्लासिकल म्यूजिक की फेमस सिंगर दो मखादा पीरी बसिंग जे कनानो हाइना हंग मतंदा शुभ मुदगल से ओइरे को शुभ मुदगल से सिमा लेरे क्वेश्चन नंबर 31 शुम जे हजु की तो करेंट अफेयर्स लाखरे को अदुगा जनरल अवेयरनेस होय जीके गुमदसु लाए को अदु मखा स्टैटिक दसु मिक्स कर हंगेबा मथंगसदा हाइज द राइट ऑफ अ पर्सन party or nation to stop a certain decision or law is called stage a veto power concept ne bas stage man haije ko hoina mi amana party amana na jaga nation amana decision ama law gi decision ama da stop to bagi ngam bagi right che sibu kai ko haiba matam da veto power ko polity da laktani am chamba nga tani ko hangi ja खरा अदम क्लास 10 बोगी पाब मतमदा यामना लाइना पास तो बंगम दोरबा रीजनिंग का जी थोम दोरबनी को रीजनिंग दा अराइबल स्टेज दा नोइना खंगौगदमनि को मार्क से लहोंगनबा अदुगा सेक्शन गदबदी कंप्यूटर बेस्ड निना मतम जे नंगोइदुनेबा चे दो इतारगदी सससत हंगदोगा क्वेश्चन दो उबगा सिदि खंगदो माले खंगमंगमे अदुदि कंप्यूटर दो अरगदी क्वेश्चन दु हंगदोकपदि याद्रे हंगदोकपा याद्रे दि खोना चे दोना ससत फंगदोकपदि याद्रे मान क्वेश्चन नंबर 1 येंगे हारदि क्वेश्चन 1 दा नम तारे 25 to yenge 25 to namta mana number ma changi ba duga udu shi question amamang khakne ba adu nang na nammi ngai da nang na tholai ba question nang na khangam da tar ga di haidi matam jam laungai oi ba ko aduna practice yam tawbi hoba ko practice yam tawbi hoba english ta gi horga maths ta gi horga reasoning da gi horga sigi general awareness ta gi horga practice yam tawba suna hena kanai ko similar mathang gi yengse okay amga su chemistry gi mong da amga su lakhre ko yengsi ko sodium hydroxide is not used for sodium hydroxide che kai da season da ge haibane ba ko kadai da season da ge haibane preserving pickle da season da de ko ma ja making soap da season re yare making newspaper da season re decreasing metals to decrease to na da season re aduga pickle se ma da sodium hydroxide season ba ya de ba man haije note ne ba ko note che khoina yeng bi da mi ko note kumba yauba se yengbi da munna ko similar mathang sidi Des took a hat trick 3 wickets in the first over of the match against Pakistan in 2006 becoming the first and to that only bowler to do so sumaina ahan boy ba mi sing je hangi haidana ko any hiramda sports da lakre ko stage the sports ki magi sida cricket stage na mana haise ahan ba bowler ni mana hat trick sina gi bazu gini ko sida 3 wickets habni ko sida 3 wickets to ko adargadi mana shinu ba je kana no hai matam da Irfan Pathan jini sumaina specific over first person ro je hangi hai le du handak ki recent ta kari legi hab du zu yengminar ko class ta okay mathang question pa jarake mathang gi sina question number 34 ni ko Das was the first woman chief election commissioner of India. I shoidana sumaina first woman first adu kainaga list ama semdo ga thamgre ba ko adugi video du shoidana I upload tawjarake numit nini humni matam bibiu yam chin tawbani aina thajai madugi aina thagat jadori ba first person adu du mem se aina note semaga thamgraba loirabani ko shoidana du video thagat jarke so hangi jene ba jengune first woman chief election commissioner hangi jineba aduna first person sing is that document hangban ai sigi tongana sungso idana video thaga charke mayam yingbiu aduga exam se khanbiu ko khunu pe yaroga di ko samana first woman aduga su chief election commissioner oiriba india gi se kanano haiba matanda Rama Devi jineba Rama Devi sumana dana aina khara semdu aga thamme ba ko adu hapka charake what's wrong sina nupi da hangmani dana first woman dana aduga first oina chief election commissioner sa India gi oina Sukumar Sen ko Sukumar Sen ningsing jaramani sum question number 35 ta laksagi which of the following steel plants of India does not come under the public sector makha da piriba steel plant me am sigi manungda public sector gi manungda chandaba haibane ba India gi na public sector gi manungda chandaba se tisco ni ha tisco public sector gi manung da chandaba
Sandaki question number 36 na book written by gani ko sumaina sigi su aina tongana note shemaga thamjare I hakpacharake video ko the book The Origin of Species was written by Origin of Species haiba like to e base kanana no hamtum the Charles Robert Darwin species ki matang la di Darwin do eramani khangi ko lai ko simude aduga sidi yam toina tar leba keno question ni ko aduna sije option number C Charles Robert Darwin ji oireko option number C mathangina Kathakali has its roots in the state of Kathakali je karamba state gi magi hongdokpham mara tagi bagi hai taragadi Kerala da gine bako similare sisu laire paragadi khangba pone padragana khangda bako aduna kharyam pabi hoba lariba just 2-3 months da kharyam pabi hoba maram de mona hala aridum ne mona pag yar dune ba nang hotna gi na hotna rabda sigi 2-3 months ne hotna bi doje ko 38 who was governor of the Reserve Bank of India who submitted his resignation in December 2018 2018 da resignation pigiba India gyoina governor of the Reserve Bank of India RBI gi governor do kanano haibane buko pigibani ko 2018 da aduma se Urjit Patel maina Shidi current affairs tangla ani ko where is the Charminar located Shigumba se yam toina hangi na class to haijabado handak thokiba mayam handak the World Heritage Site phangiba Harappan gi Dholabira jaga duju 40 chuba heritage site phangmani ko adu natana atopa hajiki heritage take phangbodo amana Ramappa temple palambani ko Telangana da leiba handaki ikuidriba July da thokibani ko sija July da oigibani shumba singje hange ko aduna sida koina sida Charminar ji kaida leige ka haiba Hyderabad ta leika haiba sumaina ngasai gi Ramappa temple ji kaida leika hek targadi Ramappa haijamni ko ji da Ramappa hangba yaba chance lei ko si handak ta World Heritage Site ta phangibagi ni ko Ramappa temple se kaida lei haiba matamda ma se Telangana da leiba Telangana gi Palimpet haiba Telangana da ni ko asima kawbiranu World Heritage Site phangba sima leire atopa amaduna kanano haiba matamda ko aino jaija gi Harappan city Dholabira ko sisu Indus Valley civilization gi mapaduni magi jaga gi menung amani ko masu World Heritage take phangbane bandak se ko 40 chuba India gi sumaina hangba yai question number 40 da India and Sri Lanka are divided by India Sri Lanka se kaina divide tauge haiba se shumba se hangi ko hangi Park Strait haibasina divide tawbire India and Sri Lanka sin ngarang da takpada yawgrabani ko sa ngarang da takpada yawgrabani very easy yung si basic class 9 da yawba class 9 chapter number 2 da yawba geography da yawba part ni stangi so di class 9 10 dumadi sungsoi na pabiro ko ai ngamadi noi class exam tawdribo ba video dum thagacharake ngamchaba topic macha maroi ba sumaina haidi geography ki macha science ki chemistry ki macha thagacharake ko ngamba nungti year natrasu hafta exam tawdribo thagacharake mayam khonamina si eduga phangbiu ko makhasana which of the following are not a part of the circulatory system circulatory system ki part na taba sumaina ngarang su endocrine system da hangre adu ding biology kam thina hangabane ngo chambasda aikoina sida circulatory system harak di blood circulation gi matang na lagtoini adu gi da yaudaba se kanano hangmani capillaries yaure veins yaure arteries yaure villi se kai dai line villi se chona kan tunga dai ni ko na villi se yauda boy bani na option number B se oire ko okay to amazu aina ngarang da haigi basi kharif crop se hangan bani kharif rabi crop se hangan bani ha se hangam je ngo sida sida ai sigi se hapcharake kharif se hapcharake su na hapcharake ko ai isange sije aduna kharif ta hangija kharif crops can be described as the crops which are sown with the beginning of their season karamba season horokpada kharif crops se thadino karamba season horokpada kharif crops se logtoino
haibase yam chambani amasung kharif crop singida kari kari chali ka haibase ai tongana video hauka chara fajana kharif rabi ke kala da semga chara ke bako adu ma se thaba hobase rainy season da thaba haure ba kharif crop se ko sima sigi di oina option number D rainy season da ko majuli ko riverine island duni ko sa the largest to sumana largest greatest ka je hange byamna the largest riverine island is found in which of the following rivers yam laire si brahmaputra da ne khang leire ko very easy option number C brahmaputra in August 1858, the British Parliament passed an act that set an end to the rule of the company. It was called Company gi rule do and tawgibagi akoina act ama pass tawgib August 1858 ta sumaina marui ba act mayam sida kari kari pass tawgiba karam kanda pass tawgiba si se fajaba question ko ebo ko si se sigumba sing se history pa ba matamda yengsin biyo ba ko si se Government of India Act Government of India Act hai khangnare option number A da ko yai ko sibau se mathangi question amuk laksa question number 45 ta lak pase the 2018 National Film Award for Best Actress was won by today is the National Film Award Best Actress 2018 do kanana phangi bage hai matamda Sri Devi na phangi sine 2018 gini ko 2018 gini hai je question number 46 tang basina the 2020 Olympic Games will be held in 2020 Olympic Games se kaida pangthokpa yaba ge na han haidokpado Tokyo da go sumaina shum basu hangi ko mathang tawgada basing han haidokpa sin 2019 gi question ni 2020 gi han haidokpadu hangi bani shum ba phajaba marui basing je yam laina hangi ko GK khara pa ba current affairs khara news khara pa da dum yagada ba poni ko 47 the MK Gandhi attended highly official meeting with Das on the behalf of the Indian National Congress on negotiating terms of constitutional reforms on 5th March 1931. Kanagano ba mana highly official meeting tawgrido. Ko Indian National Congress ki behalf ta chalaga kanagano mana stage the highly official meeting tawgrido hangbane ba ko. The constitutional reforms on 5th March 1931 gi matang stani ko kanagano hamdum da Lord Irwin ga neba Lord Irwin ga yam marui ba part atani sida hangi mam je history da ko the blue revolution in India is related to case man of blue revolution white revolution adu hangalle simasul fazare blue sina fish production gi matang da oina related orani dun option number D se oireba ko question number 49 the Indian desert lies towards the western margins of the Indian desert ki leifam duni ko sa she western margin ki gadai jaga da laidoino han the Aravalli hills ki mapas da is laidoino han Indian desert che ko western margin option number D Aravalli hills question number 50 Das is the smallest bone in the human body ngarang na largest bone longest bone hangiba ngasina smallest bone hangakpa to yam line is the step 7 option number D is oibirame 50 here was there is a going general awareness loire ai sigi mathangda reasoning gi part macha ma hapcharake reasoning kamaina hangena ngasi gi videos je matang solution jage sumaina question atopa general awareness ki ngama hapcharaki ge na tragana ai sai je gi ba first person gi list kari kram yam tuju ai semga general pataw tawjage video sida ki all the best like am pabiu mi myam pai gi panaramani tum bacha ba khangdana haijaningi ja ahing athengbada mai ngalaga mathanda mangak naba makai makhwang naba makai mamit naba makai hotnari ba mahak to kang marakta ko kaidobagi mai pa oidono nungdang do nung aina tummaga lebagi mahutta mai ga masalaga na ko tumma lebagi mahutta matam khara wathoe hara kanda ko hotna batare ko ahing thenga phau nangna hotna jagibagi hotna jamando phangani ba aduna mina nungaina potharasu nangna hotna gadaba matamsida khara kanna hotna hobiraga loireba taba sulai haiba ai sulai ko thabak oina pangthok pasneba lurije aduna haijagibdo akoi isagi pukningje
control tꯧba ngambase sineba maruje khwaidagi kanba mi je prithibida masagi pukning control tawjaba ngamba mi sineba ko tanbasisu pukning du control tawba ngamadi tanbadusu control tawba ngamakaniba saubadusu pukning du control tawba ngamadi saubadusu control tawba ngamniba sumaina hotna minaseba ko haidi hotna si aijo hotna rage noijo hotna ro akhoi gi manipur da lariba manipur macha singsa yamna afaba mi oiraga manipur panamak chawkhat minaraseba ko noi loinamak sumai pao aijo mai pakjage sumaina mayangi kanaba information yam hawkachaba ngamjage kanna hotna ko khutum tasillaga ko ya chekshila kanda ngamni khanna wakhalja lepa kanda masagi pukning control tawba ngamdo tawra kanda hotna raseba ko okay thank you so much mayamna patient leina tabi bagi loidri bawba adu makha taba sumaina amu video da unaminarasi saida lesson jare ko thank you